Ngasigi oiba tongan collection kara miyam da kudol tamzigi Assam da umangi lamda kundasin basing tanthokpagi damak N Biren Singana Himanta Biswa Sarama bu thagat kare haidi Assam gi Chief Minister Himanta Biswa Sarama na Assam gi umangi lamda lokai na kundasin basing takthokpagi thabak sattababu Manipur gi hana gi Chief Minister N Biren Singana thagat pagal loinana pangthokliba afaba thabak asida Himanta Biswa Sarama su mi khara gi ihau mayok na rehai khre sahi asigi February thada resign tawkraba hana gi Chief Minister N Biren Singana extra tagalakpa wapam amada hai Assam gi umangi lam singda Bangladeshi illegal immigrants singna umangi lam acre lising manga rom ta khunda silambada senior forest officer amat chene haina Assam gi Chief Minister Himanta Biswa Sarama na phongdor khre marakthana video asibu mieng tabiri bupun makpu taramna okchabaga loinana ikai khumna butchari panbaya badi Guwahati da ngarang pangthokiba press conference amada Assam gi Chief Minister Himanta Biswa Sarama na state asigi umangi lam singda lokai na mi kya khunda hanbada state asigi forest officer khara na mateng pangi hairiba mi aduna hauzik ukin oiduna lana khunda silambadagi government na takthokhraba mi sing adubu mateng pangli haina phongdokhibani Manipur gi hanagi Chief Minister N Biren Singana social media da tagalakpa wapam aduda hai lokai na umangi lamda khunda silamba sing takthokpada singnaba kaya thengnarabasu Assam gi Chief Minister na sabsana thengnaduna Assam gi umangi saruk ngak senaba culture amasung identity ngak senanaba lebli Manipur da su asigumba thong asi chap manana thengnaribani state asigi Churachandpur district laiba protected forest area da lokai na village kuntaga matoi SDC sub deputy collector na ing 1988 ta lokai na recognize tarong kibani ing 2008 ta moregi small town committee gi area da matamadugi commissioner PC langkunga na village manga recognize tarong ki small town committee adu masana muthatki rule gi matung ina revenue department na district subdivision tehsil amadi village semba yai high river rules sing adu na thairaga forest department ki official SDC amasung SDO na village sing recognize torambani asigumba lokai na amasung power lana sizinaba asina Manipur da thokliba crisis asigi maru hunkibani haina N Biren na phongdorokli makata na Asaba GP application sizinaraga proud toramba ani Phare hairi Asaba GP application sizinaraga potchai leibada digital payment proud chatharamba kangbugi mi ani Manipur police na Phare hairi pharaba mi ani edudi El Samillan haukip sahi kuntraga mari apokpagi meng saikhomang kawi hairi mahang asi pi leijang village tagini amasung lunkhomang haukip sahi nipu apokpagi meng thangjangam maha asina songja khopi khuldagini hairi police tagi phangba pauna hai tha asigi taramanga gi dungthil pung ahum lom tabada gangte bank ta dukan phamba amana Churachandpur PS ta tarokiba report ki matung ina tha asigi taragi dungthil pung mari makhai rom tabada registration number yaudaba amuba machugi bullet amada lakpa masakhang daba nupa amana sel oina lupa lising mari khakta PBU amadi sanpham adu GP ki kuthang da kapsilaki hairaki dukan phamba aduna thajana bagi matung ina sel oina lupa lising ahum piki nupa aduna dukan adumaktadagi petrol liter ani sulairaba matung mahaki phone loktoktuna GP application hangdoktuna lupa lising ahumga chani yankhai kapi haina transaction gi screenshot ulamki nupa aduna chatkraba matungda mahaki phone adu check tawrubada account sel amatta changlamkide report adu da yumpham oiraga Churachandpur police station na GD entry tawduna PS asigi team ama SK Scotland khulda chatuna inquiry sathaki inquiry adu da chenaba oigani chingnaba Samilan haukip amasung lumkhomang haukip anibu verify tawraba matung phaki bani hairi police station asina makogi matakta BNS ki tongan ba section singi makhada FIR ama lokhatki pharaba makoi ani kangbay amadi Scotland area da leiba dukan singdagi su namthak toramba yabagi chingnaba leibana makhatana investigation chathari hairi makhatana JDU na governor unaraga IDP sing mayumda hanjalanaba local body mikhal pangthoknaba taksin khre ingtapa leitriba makaidi popular government lakani haiba thajade lakpagi maramsu leiti haiba nimaichan luwangi ofam thamchige ing 2023 gi May ahumdagi thorakhiba irang asina maram oiraga lanjenari beseng masagi mayumda hanjalalu panchayat mikhal pangtu haiba ofam sing yawba memorandum ama JDU Manipur gi president Khetri Mayum Birena luchingba dal asigi mute kangbu amana ngase Manipur gi governor Ajay Kumar Bala unaduna taksin khre ngasi nungthel janata dal United Manipur State Unit ki president Khetri Mayum Biren Singana governor unaruba matung palace compound leiba dol asigi office ta pangthokpa pawmi singa unaba amada hai Manipur da community ani gi marakta thokliba irang ase loisinduna political solution ama purangnabugi damak thabak pakheptriu irang asina maram oiraga lanjenaraga leidiba IDP sing ase mayumda hanjalalu IMC amasung panchayat yauna local body singi matam kuina election tawdan leirliba ase PR nengaki matam asida election pangthokpiu haiba waphamsu governor da thamki wafam adu da governor na pungning changna tabiki dol asida cooperation pibinaba wafam governor da thamlamki union panchayati raj minister ase JDU gi MP
Rajiv Ranjan Singha Elias Lalan Singha na oiri Governor na Panchayat Mikhal gi tabak asi athubada pakhat pirakani khalli karigumada theng thaba lagadi Governor da piruriba memorandum asi puraga Delhi da chatkani Manipur da Panchayat ki Mikhal pangthoknaba wafam jinan Minister da taksinanaba khongthangsu lakhatkani haina Kheti Mayum Birena phongdokhi paugi mifam aduda JDU Manipur gi spokesperson Dr. Nimaichan Luang na haiki haukiba February thadagi Manipur da President rule gi lengak lakhi hauzik Manipur da irang lairakpa chahi ani helabani maram aduna Manipur da ingtappa hanjilalu haiba wafam sing ase ngasi Governor da taksilamki mahangna makhata na haikibada JDU na state asida ingtappa amasung tangdu leitaba pami hauzik Manipur da National Highway singda free movement yadaba lanjenarak leiriba sing masagi mayum da changba yadaba phibam da leiri government na budi ingtappa purakna bagi thabak kana sathari adubu Manipur gi integrity ngaklaga thamba ase punamakki apamani hanagi Minister Dr. Nimaicha na hai hauziki leiriba Manipur gi aruba crisis ase government chemna bagi wa haiba se matam chade haina khali lengak pairamba BJP gi MLA singna anoba government ama semga daure haiba atopa party kayana amuk government chemba ngamdrabadi Assembly dissolve tau haina basi matam sade haina lawi hauzikti politics tawba matam natte hauzikti ingtappa puraknaba honaminaba matamni constituency khara da MLA su mamangi mikhal da kahaudraba khara su bot khombegi thawng manba thabak tawba khara ui masi tahoningde hauzikti party naidana BJP Congress Left Party amasong JDU na chingba leiriba political party singna Manipur da ingtappa purak baiba sida ahanba miyeng oigadabani Manipur na ingtappa laklaba matamda popular government lakadabani Manipur da ingtappa laktriba makhaidi popular government lakpagi maram laite sulak lakani thajadi haina Dr. Luang na phongdokhi BJP gi MLA sing na ngangliba sing ase politics tawribani hauzik khulakta ising pigadaba toti pipe thiraga leigadaba matam natte bot matamda politics ki wangang na se hauzikti bot ki wangang na ba matam natte haina lawi popular government pakna semlak loi government sembagi mahutta ingtappa hana purahanba mathau tai government ama semnaba wari sanabagi mahutta ingtappa leitriba amadi kanglup ani yengthinariba ase karamna phangani haiba sida oina thabak paikhatpana hena phagani haina su hanagi Minister Dr. Nimaichan Luang na phongdokhi ngasi Raj Bhavan da Governor AK Balaga unakiba aduda JDU Manipur gi Vice President Singh Oinam Nabakishore Singh amasong Maisnam Dorendro Secretary General M Surjit amadi General Secretary CH Nabachandra su yaukhi Delhi dagi Imphal tamna pairakadaba Indigo flight ama technical gi asoiba yaurokpadagi hankhre hairi Delhi dagi Imphal tamna pairakadaba Indigo gi flight ama technical gi asoiba leibana maram oiraga mamai leiraga Delhi gi Indira Gandhi International Airport ta amuk landing tawkhre Indigo gi makai dagi thorokkiba statement amana hai ngase ayu anganbada Delhi dagi Imphal tamna pairakadaba Indigo gi flight 6E5118 ta technical gi asoiba ama leiramba thengnakhi pailona section thorang lokhatpa oina paikhatpa hauraba matung second khara leiraga Delhi da amuk hananaba phirep laukhibani amasong Indira Gandhi International Airport ta asoingam yaudana landing tawkhibani mathau tabagi matung ina aircraft adu ningthina check tawraba matungda flight adu amuk hanna pairakhi Delhi dagi Goa tamna paiba flight amasu technical gi asoibana maram oiraga Mumbai da emergency landing tawba laikhrabani flight radar 24 konggi report ki matung ina Indigo gi aircraft adu pung amarom nongthakta paikhaluraba matungda Goa tamna paibagi mahutta Mumbai da oina emergency landing tawkhi plane adu gi engine ama fail oire haiba pilot na matam chana khanglakpadagi Chhatrapati Shivaji Maharaj International Airport ta leibak pokpa numit ki numidang pung 8 ge minute 82 tabada emergency landing tawkhibani hauzik phawbagi oina matau karamna plane gi engine fail oirakhibano haiba chapsana khangba ngamdri Indigo Airlines ki mekaidagi su hiramasagi matangda official oiba wafam amata phongdorokpa leitri Indigo gi spokesperson amana hai July 13 ta Delhi dagi Goa gi Manohar International Airport tamna paiba flight 6E6271 gi engine da asoiba ama thengnabadagi pilot na plane adu Mumbai Chhatrapati Shivaji Maharaj International Airport ta emergency landing tawkhibani plane adu da tonglakhiba passenger punamak atopa aircraft ama tonglaga asoingam yaudana Goa da thungankhre Indigo gi mekaidagi mapung phaba report amata phongdorokpa leitri adumoinamak emergency landing tawkhraba plane adu haunabi matung ina check tawbagi thabak chathari haina phongdokhi hiramasigi matangda Directorate General of Civil Aviation na akhanaba miyeng changduna India gi tongan maphamda service tawriba airline singi thabak thoram yengsinba hauragani hairi makhatana Birla Emporium Ira Finance ki mapu Ira Banta nuaigadawri investors singdagi core lising mga matkibagi supplementary charge sheet thangatkre hairi investor lising mga romtagi namthak tawra
tawraga yamlaba sanpham ama matkibadagi enforcement directorate na Manipur da base tawba Birla Emporium asigi director Yumnam Irabanta Singh amadi atai mioi kharagi matakta supplementary prosecution complaint SPC file tawkhre Birla Emporium amadi Ira Finance na mari leinaba authority gi ayabu yaudana investment scheme ama chalairaga miyamda namthak tawduna sendoi chawna pigani haina yamlaba sanpham ama khongot kibaga loinana loan against property na chingba thorang kaya lokhatuna laki haina enforcement directorate na maral siri miyambu namthak tawduna thazalaga investor lising manga romtagi lupa ko saniga yankai hena matkibagi matangda enforcement directorate na supplementary prosecution complaint file tawkibani atopa company amaki makok oinasu leiriba irabantaki mathakta tongan ba mioi kaya na Manipur lenga ki CID crime branch ta wakat kaya pukhalakpa laikhre hairiba wakat aduda yumpam oiraga enforcement directorate na case ama lokhatuna Birla Emporium amasung Ira Finance ki matakta thizinduna lakhi case asiga mari leinana enforcement directorate na Birla Emporium amasung Ira Finance ki lupa core 28.02 rongi oigedaba movable amadi immovable asset attest tawki hairiba property sing adu investors sing da phanganabagi matangda prosecution complaint ama June 3 special prevention of money laundering act PMLA court ta file tawkibani makata na khudok huran bi nupi police na Phare hairi Impal gi wahengbam lekai da leiba Princess Jewels kauba sana yonpamda ngarang sana laisinaramlaga huranduna pukibi nupi ama police na phaduna jail la thajinkre thodo aduda chenaduna jail la thajinkhraba nupi adu pawitek mai lekai dagi Muhammad Pikrugi loinabi Sakina Elias Apikcha chehikun gi nipan kawi mahak chief judicial magistrate Impal West puthoklaba matung ko na tha asigi kuntraga mathoi pawba judicial custody remand pikibani mahakna dukan adudagi sanamaga chaning mangagi khudop ama yengki adubu GPA da sel kapnaba hainari ngai cherakta mi chinbagi khudong chaba loduna khudop adu huduna chatkibani adubu CCTV gi matengna mahak pagatkibani hairi makasa tarakpada nungthil pause gi chifong ama oiriba kangla pawdagi lokhotcharaga thamjagi Myanmar dagi tidim ro tadrak pusilakiba adu toklaga chandelom da pusilakba haure hairi state asida hojik tokliba kangluk irang asina hogolakpa matamda Myanmar dagi tidim ro ta Churachandpur tamna drug seng pusilakiba adu Churachandpur amasung Myanmar ga tainariba border da security gi section thorang hena kangkhalakpa na anoba route ama oina Myanmar gi tokjang dagi Chandel district ki sajik tapak lomda oina nauna drug pusilakpa haure hairi pawgi source asina makata na hairiba local road asida More Chandel amasung Technopol tamna drug seng putok pusin tawbagi tabak chathari loina na tokjang dagi sajik tampak yauna drug seng asi pusilaklaba matungda Churachandpur amasung Chandel district ka lona riba singhu tamna drug seng asi puraba matung makata na Churachandpur yauna amuk pukhi Churachandpur yauraba matung German road amasung Tiger road asi phawraga kangpokpi yauraba matung mafam asidagi amuk drug seng asi Dimapur amasung lebak asigi atopa mafam singda putok pusin tawbagi tabak asi chathari hairi Chandel amasung Churachandpur district ka lona bada leiriba singhu hairiba mafam asi Josingna khundaba khul amani khul asida district ani asi phawna riba thong amasu lei Chandel district ki manungda leiriba sajik tampak asi hojik India government ka su sign tawnariba self style sip sason haukipna lead tawba UKLF ki operating base oina leibani hairiba jaga asidagi lanthokraga leiriba border gi jaga sing asina thadau defense army amasung KNFB na control tawbani hairi maka chatharakpada nungthil paukse gi chifong ama oiriba kangleipak ki maira dagi lokhotcharaga thamjigi kuki singna nagagi khul kaya maming hongdorokpagi mayokta hayeng ahing nungyai dagi lambi thingba yauna general strike ki khongjang sanction gadori nagataba lamsingda kanglon kaina sangsilakiba mitop singna lamkhopsin duna amadi lambi sing yauna nagagi khul kaya maming hongdorokpagi mayokta hayeng ahing nungyai dagi lambi thingba yauna general strike ki khongjang sangsilagani haina foothill naga coordinating committee na lauthokre committee gi secretary B Robin Kabuina khuyek piduna press ta thadorkiba chorlamana hai saidanglaba kuki singna nagagi lamsing lambi sing maming ontokna ba honari loina na mitop singna lamkhopsin nabasu honari masina nagagi territorial integrity heritage ta singna bani haina lawi masigi su matakta nagagi ngangkhoida sugi camp sing thamjinaba honaragli masisu nagamiyam na yaba ngamloi nagagi ngangkhoida sugi camp leirabadi madu thugaigani nagamiyam na su aikhoigi ipa ipu singna thambiramba ngamkhoi ngakna ba amatta oina honaminarasisu hairegli